ngarang nahan January gi date 1 da pokhi bangang se generation beta hai noisina generation Z ko generation G ju hai ko aduna ke doge habada AI se generation beta di artificial intelligence ka pulaga chat khane ba ada lakadoi ba chahi kharasda akoina interview chatpa matamda artificial intelligence yaw kane ba kadawi nogi data phala kane ba moidi nogi lari haiba haitaba nogi mark sheet ka da tongana thamakanda moina check tor gadoi se nagi social moral responsibility leiba leitaba yang kane ba C social SMR so yaw taragadi nang interview pi matamda nogi mobile phone de nogi social media nogi Facebook account de nogi Instagram account de noina hauki ba chahi myam sida samaj da moral sokpa yaba wahi wata yaw bra je moi phasa yang kane samaj da moral sokpa I giba mi sing dudi hojiki matamda thabo phangaroi adu kaimba social moral responsibility se corporate sector da chanarak taragadi akoi manipur da angang sing tangkhayam thabo phangaroi kaino di Facebook ta inai myam se athiba phataba phajadaba myam se inari ba ko aduna ai nang leding aside haide se social media haiba Facebook account namane bi da message thanaba phawda noina di kanam ta uroi khangane ba but data scientist ka haiba mi sing se data scientist ka lai ba artificial intelligence noina delete tawda noi record lo leine aduna ngasi degi di social media se phajana sijin nabi ba hata haudi pot ibida ba kaina social moral responsibility lakadore aduna gi generation da di ni interview laro bus maning de camera am yaune ba adu camera da kaino artificial intelligence ne aduna hojikan di Google di hore Google company da di ko CSM se hore aduna Google company da hojik chat matam da anopa mi uroi masame bus uroi mayang tang bus uroi fit ta mi katang lawe moi di aduna yani makai di sahi kun ma thoi bokti phone yenga su kitang nei na control ne yeng bi ba kaigino hairagadi science na haibana aina habana te sahi kuma thoi phawdi till 21 years phawdi akoi gi brain se dum develop tawe hai saba loidi hai aduna sahi 21 sudawa mi na mi hapa matamda ma se juvenile ni haraga ma se jail thamte haibadi brain saba loidi bani wakhan apaba phataba khanthaba ngamdaba mi ni hai ba ko adu sahi kuma thoi phawdi ne phone se sum yengai taragadi noi gi brain gi development so ohong bala kani adu mataga nami solakani mit se ano utrasu ano uptrasu 6/6 kai lei hai ba ko adugi defect lai radi haziki matam thabo phangaroi ba hauji ano upangang singidi ai hai se henjana sokha banoi se lakade be chahi khaza India gi thabak tangkhai manoi thabak jangba yaroi mit hai sokhi yari na khadi mit sokhi ba singsina section si mit sokti ba singsina mobile payu noi di paino habdi yaroi but with discipline nom da pungkhaya ma punga ma ko si tawa chache na tagadi awaba lakade